खुरमजरी SKTV न्यूज़ पो यंगबीरिबा पुमनमकपो लाइखुराम थोइथोइ चनुना ताराम नोकचेरी अहानबदा मरोइबा पाउ साइकोट AC की BJP के MLA पाउलेनन हाउकिप असी इंडिया मसानते मणिपुर की इरांग असी महाकना थोकहनबनी MLA देगी डिस्क्वालीफाई तौनुबा मैतै अमसुंग थादौगी मियोय अनिना गवर्नर एफिडेविट फाइल तौख्रे यामना नुंगाइतबा थौदोक अमदा जिरिबामदा हांगबा रिलीफ कैंप लेबा चाही 16 खक्ता ngairiba nupa macha ama ngasi ayuk anganbada thori yalaga sidun laidum le haidi amasung New Delhi gi Pragati Maidan da pangthokliba World Food India English ngani kunmanga da Manipur gi pothok sing ayengba miyoy kaya gi mitafam oire haidi Hauzik Pausanong Pizeri Manipur Legislative Assembly da Saikot Assembly ST constituency da BJP ke MLA Oiriba Paulenan Haukip asi India Masanate Chahi ani helaba irang asi mahak nasem saraga thohan mani haina maral siraduna Assembly gi member ama oibidagi disqualified taunaba maitei amasung thadau gi luchingba mioi anina Manipur gi governor da affidavit file tawkhre Thadau Civil Society ki luchingba T Michael Haukip amasung People's Alliance for Peace and Progress ki luchingba M Bobina Manipur ki Governor Ajay Kumar Bahala da pisin kiba affidavit aduda Saikot AC ki BJP MLA Paulenan Haukip asi India machanate mahak na yauriba any Kuki tribe AKTC mahak pokhiba matam kumjali singamaga chamapan humfutara marida technical oina state asigi scheduled tribe list da yaude maramaduna MLA asi disqualified tawgadabani haide affidavit aduda makhata na phongdokhibada state asida thokliba irang asi MLA asina insinduna thokhanbani NBRN chief minister oiduna laingak pairingai matamda scheduled tribe list dagi any Kuki tribe asi lowthoknaba hotnarubada furup anigi umkhatnaba asi mahakna tamnana insinduna thokhankhibani haide tha asigi haukiba tang kun manga da pishin khiba affidavit aduda Paulenan Haukipna Englishing ani kunithoi da pangthokiba Manipur Legislative Assembly election da mai paklakhiba du cancel tawgadabani mahakna pairiba leibag asigi saktak che sing maruoina passport Aadhaar amasung pan asi cancel tawduna mahakki haurok from leibakta thadokhigadabani haina taksilli MLA Paulenan gi ming asi kumja lising ani kunmathoi fawbagi leibag asigi electoral roll de yaude English ani kunmathoi gi matam aduda mahak chahi nifu taruk surabani masigi mathakta mahakki apokpagi mingsu English ani kunmathoi kunithoi dagi yaurpa ukhibani amaromda electoral roll da Paulenan Haukip ki chahi asi nifu tarukni haina iba matamda mahakki machanupi gi chahi na nifu nithoi ni haina iri Mapaga machanupi gi chahi mari khaktamak khetnaba asi angakpani amadi onthokpa yaroidaba amani scheduled tribe status fangdaba Paulenan Haukip asi mahak pokpa matam kumjali singamaga chamapan humfutara mari asi mahakna yauriba scheduled tribe list any Kuki tribe asi Manipur gi scheduled tribe list ta yaude AKT hairiba category asi kumjali singamaga chamapan yankhai taruk fawba yauram laba matung center na tongan ba individual community sing masak khangdorak padagi makhata na scheduled tribe list ta chankhidrawani English ani dagina English ani ahumgi matamda matamadu ki Congress lengak na AKTC recommend tawraga amuk hanna hapchilakibani masina taklibadi Paulenan Haukip asi kumjali singamaga chamapan humfutara marigi June kun humdoida Indiana taba atopa leibak tapokpa oiramgani Englishing amaga chamapan yankhai taruk tagi lising ani ahum fawbugi matam asida Manipur gi ST lista AKT haiba category asi yaude hainasu governor de pisin kiba affidavit aduda makhata na phongdokhi Yamna nuaitaba thaudok amada jiribamda hangba relief camp da leiba chahi 16 khakta ngairiba nupa macha ama ngasi ayu anganbada thauri yalaga sidun leiram le haidi Manipur da thokliba irang asida lanjenarakuna relief camp da leiriba mioi sing siba leptana thoklakli haiba yare ngasi thauri yanduna leiramliba nupa macha adugi maming Yurembam angamba apokpa wairomen makhoi borobekra sub division gi manungda leiba lamtai khunogdagini Mahaki mayum Manipur gi loisindriba irang asida Kuki khutlai paiba singna
lamtai khunau da leiba mayum mai thadok pikraba matung lanjenarakuna relief camp da leina Jiribam Higher Secondary School da lairik tamlibani hairi lamtai khunau gi khunja sing asi langi matamda kuki khulai paiba singna kihan khanghanba toina tawbadagi khun thadok tuna chelakhibani loinana matam khara khakki hangliba relief camp ta awaba kaya khangduna refugee gumna leirakhibani Kunja Singhi Wakhalda Akiba Amadi Tujungba Kaya Mayuknaribani Ngasi Ayuk Thaudok Asi Thokrabatungda Authority da Khanghalakibani Loinana Police na Mafam Aduda Changsinduna Asiba Hakchang Lokhatkre Hairi Nupa Machagi Asiba Hakchang Relief Camp Dagi Lokhatlaga Jiribam Hospital da Postmortem Examination Taunaba Purakre Adubu Postmortem Examination di Assam gi Silchar Medical College and Hospital Gungurda Leiba Sida Oina Tauragani Hairi Nupa Macha Laikhidabagi Chapcha Maram Hauzik Fawbagi Oina Kangbangamdri Jiribam Police Station a case ama lokhatkre Laikhidaba Sigi Matangda Tigat Pasu Hokre Hairi Relief Camp ta Leihoriba Angambagi Apokpina Fungdorakpada Mahak Ngarang Lai Harauba Mafam da Chatluraba Matung Numidang Pung Taramatoirum Tabada Yumda Halaki Adudagi Mahak Tauri Yalaga Siraga Leramani Hauzik Relief Camp asida Ladiba Punsi Sina Sel Tumgi Fibam Yamna Fataba Oibana Sel Piu Haira Medubu Pihodre Haina Fundoki New Delhi gi Pragati Maidanda Haukiba September kun humdoidagi Haukiba World Food India English ngani kun manga ngasi loisilagani hairi Manipur lengak na thoram asigi fourth event oina partner state oina saruk yaduna Manipur gi mingchat purakre Manipur lengak ki forest and environment horticulture and soil conservation agriculture trade commerce and industries The Manipur Food Industries Corporation Limited na chingba department singna puna kutsam naduna Manipur gi mahut sinkibani Thauram aduda Manipur gi chakcha yuthak amadi state asigi food culture amadi food processing da investment taunabagi achauba role thamnaba hotnaba da agriculture sector gi industry gi marakta afaba mari sing miyamda uthokpangamki masina collaboration amadi integration gi sector animakta kanba piba ngamhale Masigi mathakta agriculture value gi apunba chain ama semba ngamhalle event asina pot puthokpa amadi leigadaba haibadi business to business ki khudong chaba piba ngamle haire Manipur gi pothok singda buyer singna fungdorakpada GI tech fanglaba chakhau kachai champra serakhong gi morok amadi tamenglong gi komla sing kyamna pamnaba oiki loinana Yendem, Maroi Nakupi, Napakpi, Saugri, Kihom, Kiwi, Haiku, wild fruits na chingbagi sing, masing yamna launaba order pirame hairi. Ukrulgi MS, Kahorin Farmer Producer Company Limited ta, Port Labor Singna, Avocado metric ton, kun sing metric ton kunt, umorok, kezi lising ama, kachai champra kezi lising amaga chamangagi order taurame hairi. Amaromda, Tongan ba potlam sing supply Toraknaba Memorandum of Understanding MOU Kutiak Pinaba, Pambagi, Fungdok Lambasu Yauri, Yamna top pa makhalama hairagadi, Manipur gi stole da whiskey ama oiriba, Chahi Lidaba, Sek My Yugi, Gentleman Club Ran Amahanki. Masigisu, Tongan ba state sindagi lakpa Mioishing, Delhi dagi yauna dealership oinaba, Hairakre Haidi. Global platform da ngasi B2B gi chances mayam piduna apoi gi promotion amadi plus apoi gi business ki mode hangal hana bagi da makta chance bi bagi da makta commerce industry department bu amuka hana thaga chari hire mayam anoba technology mayam apna work da pochai gi anoba wakal idea mayam gi hangnes da la padagi na dipati no ajare commerce industry na pumiduna sukumba opportunity che phangoi da makta commerce industry bu amuka hana thaga chari global India lengang na thengkhang gayada Manipur bu thugaina bo hotnarakpada furup masel gi marakta singsep thaba hojiksu leptri
Idea of Manipur gi wakhalonda hingjaba Manipurni masida Indiana khud thingsinfam thokte lamda masida nungshi chanana leiminaba pamdaba singdi Manipur thadoklaga chatpikho Manipur thugaina ba hotnaganu haina Manipur Integrity and Solidarity Day Observation Committee Chairman Laurembam Nganbina phongdokre kumja lising anigi September 19 da Manipur gi integrity kaiba yaroi haina chatkiba chauba rally adugi 15 rak suba Manipur Integrity and Solidarity Day English ngani 15 gi thauram ngasi Palace Compound da leiba lamyanba sanglenda pangthokre thauram aduda mahaki warol thamladuna Lauremam Nganbi na hai Bangkok ta India laingak amadi NSC and IM gi marakta taunakhiba agreement aduda ceasefire without territorial limit haiba wahi sing asi Yaurokpadagi lamdam asigi miyamna haunaruba naidana Manipur thugaiba yaroi chingtam amatani haina ihau lakhi India laingakna khuthingjinfam thokte amadi Manipur da punna leiminaba pamdaba sing Manipur thadoklaga chatkiba yagani Southern Nagaland natraga Greater Nagaland haiba wahi sizinaduna Manipur thugainaba tauba yaroi haiba akanba khongjang sangsinkhiba du ngasigi nimit asini adubu kaina thangda miyamgi akanba ihau lakpadagi wahi sing asi lothokhi amaromda India lengakna Manipur bu thugainaba haujiksu hotnaba leptri haujik thokliba kuki amadi maitaigi muknaba sida India lengakna yokhatuna thamliba madi makhoida tungda lepiriba su militant groups singna maruoina maitaida chatharakpa landa amani haibasi Manipur miyamna mayek singna khangi Manipur da India lengakna yengliba mitkeng asi miyamna haisingna kupna nengnaba mathau tai haiki India ni yengi ba miyeng se aduki mati aikoi da tathi ba miyeng amadi yengi aduna aikoi kari do ba tabagi haibabu aikoi si kamain tawdane hingani haiba taragadi Manipur se jat amakhatane lingba Manipur nate jat kayamana punsilaga lingba Manipur ni Manipur gi daita haiba se jat khuding maki daita logodamni maitai khatagi daita nate pangan khatagi daita nate chothe khatagi daita nate maring khatagi daita nate lup kuntha ga taru leiriba adugumba kuntha taru henna leiriba adugumba Manipur se Manipur gi leibak si bukan ge hairaba Manipur gi ijat bukan ge hairaba Manipur gi lambu kan ge hairaba khoi gi leibak sigi prestige kan ge hairabal adu oiba taragadi jat khuding mangna thamoi sengna pangan thokna thoklakpa ama changi aigi nati mi magi ni nati aigi ni haibasi pumlap tokhoga Manipur se khoi jat mayamna pullaga leibanina aikhoi mayamgi ithongni aikhoi na machingak pa mathau tai Punba Manipur ma saktam ngakmina nabu hona bada Manipur da kunda mina riba puru khudik magna punna Manipur gi interest ta hingmin naga dabani chawkhat min naga dabani punna chawkhat min si punna hingmin si haibada karamta ki interest sokpa leite to khai nge he torpa khudik magta punba Manipur singnarak pa khudik magta niko amadi angkil amadi lebak miyam punna thengna binaga Paubidi ang tabiriba singmu marak that natin ba break amatang nominasi Break ki matong makataba pausing amuk lominasi Lamyan ba hizam irawat ki wakhalon haurak liba mirol singda yakai hanbagi pandamda state level sport painting competition amang asi pangthokre Lamyan ba hizam irawat ningsing lup na senduna Imphal iski khongman mangjil da leiba mangjil community hall da pangthokpa ahanba state level sport painting competition aduda mahiroi
Marifuromna saruk yakhi lamyan be hizamirawat ki wakhalon adu ayek palai oina utlu haiba themda category ahum thokna khaidoktuna pangthokpa competition aduga mari leinana lamyan be hizamirawa ningsing loop ki president thangjam subhasandra nahai loop asina leibak asigi awaba taraba matamda miyam gidamak pangba yaba mateng pangli lamyan ba asigi wakhalon amasung pamjaramba sing adu haurakliba mirolda ningthina khanghanaba makhatana loop asina khungthang kaya paikhat khigani haiki tha asigi kuntrada pangthokadoriba lamyan be hizamirawa ningsing thauramda ngasi pangthokiba competition asida makok mathang taraba mahiroi singda mana mathum yenthokani hairi Jamira Bonishin Gupna, Akoi, Levaki Kanawara Matamda, Lani Matamda, Yakoi, Jundabaya, you are called like Commission Pulari, Ramdam Kanava, something that a key, Adu Makata Boina, Sendam the Lord Wakanda, Akoi, Naharun Singh Shembatabaya, Naharun Kandia, Akoi, football, Naharun players, Shempatare, the Matanga, Tungi Vision to Laila Sumatota had an appointment to see a handba, Mahimasi Lam, the Sanhinder from Tang, winning a CDC Partok 7. Lamding Higher Secondary School Alumni Batch 2000 na senduna ahumlak suba alumni meet ki thauram ngasi school asigi ground da pangthokre thauram aduda school asigi retired headmaster Nahakpam Biren retired assistant teacher L Kanhai Child Welfare Department Thawbal gi chairperson L Roman amadi school asidagi pothakraba uza singna saruk yakhi thauram gi saruk ama oina school asigi leikhidraba uza singi mafamda ikai khunaba utpoina minute ani tumina leptuna awawa phongdoki thauram gi manung channa alumni singna oza singda chamba khudol tamduna yaifa thaujang nizakhi thauram asi maru oina oza singa mahiroi singagi leinaba senglaba mariadu utuna amata oibagi liching makhada cooperation pinaduna tungkoina nungsi chanana leiminana baki wakhalonda pangthokpani haina alumni singna phongdokhi Manipur Chess Association MCA ge meeting makhada Dhanabir Chess Academy na sinduna ngasidagi Uripok Bajaspati Laikai da leiba Heritage Convent School da anirak suba DCA Inter School Chess Tournament inglisingani kun manga haudokre numit humni chupna chathagadauba chess tournament haudokpagi thoramda Youth Affairs and Sports ki director Dr. Mayengbam Veto DPO JTO Zone 1 Imphal West ki Y Hemchandra Amadi RIMS ki Department of Psychiatry Associate Professor Dr. Sendam Gozendrona Sarukyaki, Heritage Convent da Class 10 Tamlibi Mahiroi, Sogaizam Lidiana Manipur State Song Sanaribak Manipurbu Violent Kongduna, Thauram Asi Haudok Pagaloinana Souvenir Amasu Funki, Inter School Chess Tournament Aduda Manipurgi Tongan Tongan Ba School Singdagi Lakpa, Nupa Macha Amadi Nupi Macha, Chess Sanaroi, Chahunga Humfutara Humdoirom Henbana category Ahumda Athoy Hentanagani. Thauram aduga mari lainana Youth Affairs and Sports ki director Dr. Mayengbam Veto na hai lamdam asida haugalakliba chahi nauriba mahiroi singbo pukning thogatpa oina DCA na senduna sigumlaba Inter School Chess Tournament ama pangthokpa simak Yas Department ki maikai dagi thagatli chess hairiba masana si yamna laina loba yadaba maning mamang yet oi maikai mari makta wakhal munna khantaraga soihanba yadaba masana ama oibana maram oiraga discipline asidagi hogalakliba naharol singna aikhoigi khunai asida masa masana logadaba maru oiba thodang adu loraga thoglakpa sanaroi oirabadi tungi mirol singda faba chawkhatpa soiduna purakani haina phongdokhi Hadaba maning mama hanbang amgi kui keno ma ampiba umba keno ne da brain wa thola ka daina officer re nandagana ozawa re nandagana manager re any institution that talk to matam da planning to da manager field da and then implementation to execution to matam yang mateng oiba develop to matam da yamna helpful asi thagap bigoina di chess academy na si heritage convent school reform Basically, like the level, see, school be the part of say, I'm noisy. Aroibada Maroiba Pausing Amkahana Pizari. Saikot SCG, BJP MLA Paulan, how keep us in Diamasana, Manipur Girang, a sim Mahagna Tokan Mani, MLA the disqualified Tonaba, Maita Yamasung Tado, Nimoy, Anina Governor da Fedebit File Tokre.
ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯖꯤꯔꯤꯕꯥꯝꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯆꯍꯤ 16 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯒꯇꯤ ꯃꯥꯏꯗꯥꯟꯗ ꯄꯥꯡꯊꯣꯛꯂꯤꯕ ꯋꯥꯔꯜꯗ ꯐꯨꯗ ꯏꯟꯗꯤꯌꯥ ꯏꯪ 2025ꯗ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯌꯦꯡꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯤꯇꯥꯐꯝ ꯑꯣꯏꯔꯦ ꯍꯥꯏꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯕꯨꯂꯦꯇꯤꯟ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯏ ꯄꯥꯎꯁꯤꯡꯒꯤꯗꯃꯛ SKTV ꯅ꯭ꯌꯨꯁꯄꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯈꯨꯔꯨꯝꯖꯔꯤ